Pikliba Angang Anigi Justice Phangdriphaoba Chara Henbagi Khongjang Changsingani Haina YPPM gi CONVENOR JURIST KHUMANCHA PHONGDOKHRE Haukiba April Tang Tareta Bishnupur District ki Moirang Police Station gi Manung Chanba Tronglaubi Awang Lekaida Nongalamdai Pung Ama Khara Helakpa Matamda Kuki militant singna Sakti Lebabong Kapsilaktuna Chatharikiba attack aduda Yumda Tumduna Lejaba Chahi Manga Amasung Tha Manga Khakta Ngairibi Machin Mawpani bu Tamthina Hatok Pikiba Amadi Apopi Mamabu na Tamthina Sohan Kiba Thodo Adubu Yaningdaba Phongdoktuna Thodo Aduda Chenaba Kuki militant sing Faraga Matik Chaba action Lokakadabani Haiduna People's Alliance for Peace and Progressive Manipur YPPM gi miyeng makhada malom awang ibudo pakhangba community hall da April gi tang taretagi hoduna chatharki ba matam kaktaba Khongjang Chara Henbagi Khongjang ngasiga thara numit nipani sukri Khongjang Chara Henbagi asida sarugyaduna Khongjang Changsilaki ba village volunteer force BVF Manipur gi president Takhelambam Ramananda Chara Henbagi Khongjang numit humni surapada masagi fibum ka hena sokshilakpadagi ngarang numidang Athengba pung taramathoi khara helakpa duwaida Nambol police ki team ama laktuna mahapu lokhatlaba matungda Rims hospital da pukatuna hojik layeng chathari VVF ki president police na hek lokhat khraba matungda ngarang ahing nongyaidagi Youth for Peace and Progressive Manipur YPPM ki convener amadi Prime Club ki president oriba uripok achom lekaidagi JURIST KHUMANCHA makhatana Chara Henbagi Khongjang Changsingani Haina Chara Henbagi Khongjang Changsilakliba naha oriba JURIST KHUMANCHA paumi singda phongdorakpada Tronglawik thodokta chenariba kuki militant singi mathakta terrorism act panduna lengak asina action lokhatkadabani kuki militant singna toina attack chatharakliba mafam singda security matik chana thambiu reserve forest protected forest wildlife sanctuary singda logi wangwada lam khopchilakliba sing takthokpiu Jingda popi thariba mafam singda survey tawduna popi thariba miyoi sing faraga choirak pigedabani amadi jingi mafam singda semjilakliba anoba illegal village sing takthokadabani NRC update tawduna illegal immigrants sing khandoktuna masagi maramdam hanhal khigedabani tronglawbi thodokta laikhidraba angang ani amadi CRPF na kapada laikhidraba miyoi ahongi judicial inquiry chathaduna Maralaiba sing choirak piba loinana IDP sing masa gi mayumda athuba matamda hanjil hanba lengang na athuba matamda thabak paikhatkadabani haiba demand sing tawki hariba demand sing asi Phangdriphaoba Chara Henbagi Khongjang asi leptana changsingani haina mahakna makhatana phongdokhi Risikanta i leigidaba haitare masu iseng na haga isam jabang akene sida legi aina panbada khara khak pallabai wani adubu civilian singda koigi ataka khap leitana koigi mathang halak pa haitare adugi mathang da hujikse inong na koigi hadaki April ki tang tere sida angang ani se mo halak pa ado 2023 dagi ngasi phau ban lai ba mo ngasida NIA da ngasi phau da sinare ibom case ma amasi karai bu kyona koi justice phangage haibutne adubu ngasi su akoina mung maning hallaga angang ani leitabse sida mo akoina maning hangi ba taragadi mathang da su yai khangagadi haningma matamda hatpa tawninga matamda tawba haibado mu khoidadi message ama su pirak khibal leirabani na basi mathang da su torakani haibasi akoigi adum mayam da khangnaraga leirabo afamne adubu hosiki oina angang ani leigidriba asigi matang da koi justice phangdribo Khongjang asi ahamada justice ki kanosma laigraga haidi justice ki hangnabagi porama sumayamda koina Khongjang si basu sanction jari aduga makatarakpada village singje protective tawbi ba haitare haidi protection pb ba haibadi tronglawbi tangi nataba tronglawbi da ngasi thoiba poche atopa jaga da tholoi haiba koi tamangam banate haidi kangchuta thokpa yai masi adagi de litan da hujik adum haidi ngalai da ul side da sudum thoi Sumai tau dana corner oriba jaga sing asida koi ID khatang ka protection PB ba haibtare ID deploy tau ka thamgi ba army sing adai kano tau gi ba sing mayam sina khatang ka protection PB ba apagi kano sing number ani da ID ahum subada illegal haitare illegal encroach tau slai ba sing je apagi masi sing je koi lokthok pi ba pam masi pami si kaigino haiba matam si mayam nasu loina khangnaraga leirabo phang ngakani moina tasalai mafam singsi akoigi protected forest adagi wildlife sanctuary adagi wetland adagi akoigi
reserve forest na chingba hai batare si mafam sing sida koi ta salak ba lei ba mayam je mayam su khang da lei ba phang ngak ni se mayam khang da ba mafam sida kadang sandong na kadang haija bani mayam da adubu sida lobu ni sida koi verify tong ni satellite ki verify tor matung da nana survey ga tau bi ra ga tare ground survey ma chatpi ra ga sigi ground survey se lo salak pada koi gi id illegal cross docs lei ba sing je koi remove tok thuk gi ba koi gi point ahum su ba je point bari su ba da na illegal oina koi gi copy tha salak ba je si su mayam khang ra ga le ra wa khang ngak ne hai ba di ngasi koi dum Facebook da kai da kai no da viral channel ra ngak ne mayam da khang ga ngak ne du ko no ju ko di cái số thôi đục ba ai đi Facebook ta cái đó khá lâu ba cái nó tông cái gì nó ta là cái số thôi đục ba cái nó tông từ vài nó khá lẹ nó có thằng này đi bộ không gì đó quên là hay cho nên cái gì illegal quên là smile nó cũng bị thả ra qua cái gì quên cái unwanted population mang về đây sẽ unwanted village mà ai đi unauthorized village mà lấy sẽ lập qua làm gì mà sắm ra lấy mà gì koi satellite mapping toraga koi lokthok piba hai bata re koi gi transparency hoina hai tare transparency hoina koi gi illegal settlement bibi ba pa me 1951 natraga 1961 besia tu di mayam yana bu da dum keno tok sarasano adugo yam sengna prajada asengba achumba hoina puthopa pa me masi id khangan ba pa me hai bata re aduga loisalak pada koi gi NRC gi matang se ai kadang NRC gi point si su yaujaram ge NRC je koi sik dai ri ba mong sidadi NRC gi kano se kadang mami sam gi mong ma su dai ba gi stage da